ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯂꯤꯛꯄ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯤ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ, ꯇꯣꯝꯄꯣꯛ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃꯇ ꯂꯥꯈꯠꯂꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯂꯥꯏꯖꯅ, ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯇꯥꯇꯣꯟ ꯎꯕ ꯌꯥꯗꯕ ꯄꯥꯈꯣꯟ ꯁꯤꯕꯤꯁꯦ ꯑꯗꯨꯝ ꯇꯧꯅꯦꯕ꯫ ꯃꯤꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯗꯕꯨ ꯏꯁꯤꯡ ꯍꯣꯜꯂꯝꯃꯣꯏ꯫ ꯇꯥꯇꯣꯟ ꯁꯣꯛꯎꯔꯅꯨ, ꯑꯩ ꯁꯣꯍꯧꯔꯒꯦ ꯌꯥꯔꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯈꯔ ꯍꯥꯏꯅꯕ ꯇꯥꯕ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ? ꯍꯣꯏ ꯌꯥꯔꯅꯤ ꯇꯥꯇꯣꯟ꯫ ꯆꯠꯈ꯭ꯔꯦꯅꯦ ꯑꯁꯦ꯫ ꯂꯩꯃꯤꯟꯅꯕꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯅꯕꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ? ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯑꯩꯁꯦ ꯐꯠꯇꯕꯤꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯕꯅꯦ꯫ ꯏꯃꯥ, ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯁꯦ ꯇꯥꯇꯣꯟꯕꯨ ꯍꯦꯛ ꯂꯩꯔꯕ ꯑꯗꯨꯝ ꯍꯥꯏꯅꯤ ꯇꯥꯇꯣꯟꯗ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯩꯃꯤꯟꯅꯔꯤꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯅꯣꯡꯃꯇ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯀꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯅꯆꯤꯟ ꯅꯅꯥꯎꯅꯗꯤ ꯈꯪꯗꯕ꯫ ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯦ ꯇꯥꯆꯧꯅ ꯏꯃꯥꯕꯨꯅꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯌꯥꯔꯣꯏꯌꯦ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤꯅꯦ ꯑꯄꯪꯕ ꯉꯥꯛꯇꯅꯤꯅ꯫ ꯌꯦꯡꯉꯨ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯆꯠꯇꯅ ꯂꯩꯔꯦ꯫ ꯏꯃꯨꯡꯁꯤꯗ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯇꯣꯟꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯐꯅ ꯉꯥꯡꯂꯁꯨꯅꯦ ꯍꯨꯟꯗꯣꯛꯄ ꯀꯩꯁꯨ ꯌꯥꯔꯣꯏꯗꯕ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯄꯥꯕꯗ ꯍꯥꯏꯌꯣ, ꯏꯃꯥ ꯅꯪ ꯅꯄꯥꯝꯗ ꯌꯧꯖꯅꯤ꯫ ꯀꯥꯟꯅꯗꯕꯗ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯇꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯋꯥꯏ ꯁꯪ ꯂꯩꯖꯔꯨꯕꯅ ꯍꯦꯟꯅ ꯐꯩ꯫ ꯌꯥꯝ ꯐꯔꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯤꯡꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯅꯪ꯫ ꯃꯥꯅ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗꯣ ꯑꯩꯒꯤꯅꯤ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯈꯪꯉꯕꯣ? ꯌꯥꯝ ꯌꯥꯎꯔꯝꯃꯗꯧ ꯄꯣꯠꯅꯤ, ꯁꯣꯏꯗ꯭ꯔꯦ꯫ ꯏꯃꯥꯅ ꯂꯩꯅꯤ ꯀꯥꯏꯅꯒ ꯆꯠꯄꯗ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯑꯅꯦꯕ꯫ ꯁꯣꯝꯗ ꯇꯣꯝꯄꯣꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯨꯔꯅꯤꯃꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯅꯤ꯫ ꯀꯩꯅꯣ ꯉꯁꯤ ꯌꯥꯝ ꯊꯦꯡꯉꯤꯗꯤ? ꯀꯩꯗꯧꯔꯒꯦ ꯍꯥ? ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯏꯅꯤ꯫ ꯑꯗꯣ ꯄꯨꯔꯅꯤꯃꯥ, ꯅꯨꯡꯁꯥ ꯑꯁꯨꯛ ꯁꯥꯕꯁꯤꯗ ꯑꯩ ꯉꯥꯏꯔꯤꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯍꯣ, ꯅꯪꯁꯦ ꯊꯥꯏꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯛ ꯌꯥꯕꯗꯒꯤ ꯇꯣꯏꯅ ꯎꯅꯁꯦ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯒꯤ ꯉꯥꯏꯔꯤꯅꯤ꯫ ꯅꯆꯤꯟꯗ ꯊꯤꯔꯅꯨ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ, ꯇꯣꯏꯅ ꯎꯅꯔꯒ ꯃꯤꯅ ꯈꯪꯅꯔꯛꯀꯅꯤ, ꯑꯗꯨꯅ ꯄꯥꯛꯅ ꯎꯅꯒꯨꯝꯁꯦꯅ ꯍꯥꯏꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯎꯅꯒꯨꯝꯁꯦ ꯍꯥꯏꯔꯁꯨ ꯇꯥ ꯇꯣꯝꯄꯣꯛꯅ ꯎꯅꯁꯤ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏ ꯅꯠꯇ꯭ꯔꯕ? ꯑꯩꯅ ꯑꯗꯨꯝ ꯊꯣꯛꯂꯛꯇꯧ ꯂꯩꯔꯁꯤꯗꯕ? ꯊꯥꯏꯅꯗꯤ ꯅꯪꯕꯨ ꯑꯩ ꯁꯛ ꯊꯤ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯎꯅꯤꯡꯉꯤ ꯀꯥꯏꯅꯒ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦꯀꯣ꯫ ꯑꯁ, ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯑꯁꯤ ꯋꯥꯁꯦ ꯑꯃꯨꯛ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯑꯗꯣ ꯑꯝꯇ ꯈꯨꯝꯃꯛꯑꯣꯕꯁꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯗꯨꯗꯤ ꯅꯪ꯫ ꯍꯣ, ꯑꯗꯨꯅꯅꯦ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯒꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯔꯕ ꯈꯪꯉꯕ? ꯑꯔꯤꯛꯄ ꯄꯥꯈꯪ꯫ ꯑꯁꯤꯕꯨ ꯄꯥꯈꯪꯅꯤ, ꯂꯤꯛꯏ ꯈꯨꯂꯤꯛꯇꯨꯒ ꯀꯨꯆꯨꯗꯨꯒ꯫ ꯑꯩꯅ ꯌꯥꯕꯤꯔꯝꯗ꯭ꯔꯕ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯁ, ꯌꯥꯝ ꯈꯪꯕꯤꯔꯦꯗ꯫ ꯑꯔꯤꯛꯄ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯃꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯊꯔꯗꯤ ꯅꯪ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯅꯤꯗꯣ꯫ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯣ ꯄꯨꯔꯅꯤꯃꯥ, ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ꯫ ꯅꯣꯡꯃ ꯐꯖꯅ ꯎꯅꯔꯁꯤꯀꯣ? ꯆꯪꯉꯨꯀꯣ ꯅꯪꯁꯨ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯃꯃꯥ, ꯅꯪꯕꯨ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯡꯉꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅꯦ ꯅꯪꯁꯨ ꯍꯥ? ꯃꯃꯩꯊꯪꯗ ꯅꯪ ꯁꯣꯏꯗꯅ ꯆꯩ ꯆꯥꯒꯅꯤꯀꯣ? ꯄꯤꯁꯛꯅ, ꯂꯨꯈꯣꯏ, ꯀꯔꯤꯅꯣ?
ꯅꯪꯅ ꯃꯧꯗ ꯑꯃꯨꯛ ꯉꯥꯡꯂꯤꯕꯗꯨꯅ ꯍꯥ ꯍꯣ ꯅꯁꯨ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯉꯥꯀ꯭ꯔꯥ ꯃꯥꯟꯕ ꯀꯨꯆꯨꯃꯛꯅ ꯇꯤꯕꯨꯟ ꯅꯥꯕꯨꯟ ꯀꯨꯆꯨ ꯑꯣꯏꯕ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯔꯅꯨ ꯇꯤꯟꯅꯔꯨꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯍꯩ ꯏꯁꯨꯁꯦ ꯂꯩꯁꯥꯕꯤꯅꯤ ꯃꯥꯅ ꯑꯄꯥꯝꯕ ꯃꯤꯒ ꯂꯣꯏꯅꯕꯗ ꯅꯪ ꯀꯩꯁꯨ ꯅꯊꯧ ꯂꯩꯇꯦꯀꯣ ꯏꯁ ꯃꯤꯒꯤ ꯃꯆꯥ ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯗꯨꯕꯨ ꯉꯥꯀ꯭ꯔꯥ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯐꯖꯩꯗꯀꯣ ꯏꯆꯥꯗꯤ ꯅꯁꯝꯅꯅ ꯇꯨꯔꯨ ꯇꯨꯔꯨ ꯍꯦꯛ ꯈꯣꯏꯕ ꯃꯈꯩ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯄꯥ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯅꯪ ꯅꯆꯥꯅꯨꯄꯤꯗ ꯑꯩꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯂꯩꯕꯤꯔꯝꯃꯤꯁꯤꯅ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯗꯣꯏꯁꯤꯕꯣ ꯈꯪꯉꯣꯏ ꯅꯪꯗꯤꯅꯦ ꯁꯦꯜꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯀꯥꯎꯕ ꯂꯩꯔꯣꯏꯅꯦ ꯍꯥ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯅꯪꯒꯤ ꯅꯋꯥ ꯑꯉꯥꯎꯕ ꯂꯨꯈꯣꯏꯁꯤꯅ ꯇꯧ ꯁꯥꯕ ꯑꯃ ꯍꯣꯏ ꯏꯃꯥꯗ ꯍꯪꯒꯗꯕ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯁꯣꯏꯔꯦꯀꯣ ꯑꯦ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣꯅꯦ ꯁꯦ ꯐꯨꯔꯣ ꯂꯥꯛꯑꯣꯅꯦ ꯑꯩꯗꯤꯕ ꯄꯦꯜꯂꯤꯍꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯋꯥꯒꯁꯦ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯧꯅꯤ ꯇꯣꯝꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯇꯤꯟꯅ ꯂꯣꯏꯅ ꯍꯟꯒꯅꯣꯅ ꯍꯥꯏꯕꯗꯣ ꯍꯥ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯍꯥꯏꯔꯦꯅ ꯀꯩꯅꯣ ꯍꯣ ꯅꯆꯥꯅꯨꯄꯤꯁꯤꯁꯨꯅꯦ ꯃꯄꯥ ꯂꯧꯋꯦ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯅꯝ ꯀꯜꯂꯦ ꯈꯪꯕꯤꯔꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗꯅꯦ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯁꯤ ꯉꯥꯡꯅꯕ ꯉꯝꯖꯗꯦ ꯃꯆꯤꯟꯁꯤ ꯃꯃꯥ ꯂꯧꯔꯕꯅꯤꯅ ꯀꯟꯁꯨ ꯀꯟꯈ꯭ꯔꯕ ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯄꯨꯔꯅꯤꯃꯥꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯑꯃꯨꯛ ꯂꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯅ ꯏꯁꯨꯇꯣꯝꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦꯅꯦ ꯏꯕꯣ ꯑꯩ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯠꯂꯨꯕꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯅꯥꯇꯣꯟꯒꯁꯦ ꯈꯣꯏꯅ ꯆꯤꯛꯄꯗꯧꯅ ꯆꯥꯎ ꯂꯩꯔꯝꯃꯤꯁꯤꯅ ꯅꯄꯥꯒꯤ ꯃꯅꯥꯇꯣꯟꯁꯦ ꯈꯣꯏꯅ ꯆꯤꯛꯏ ꯍꯥꯏꯅꯦ ꯃꯆꯤꯟꯁꯤꯁꯨ ꯇꯨꯝꯃꯤꯁꯦ ꯎꯗ꯭ꯔꯣ ꯑꯁꯤꯁꯨ ꯆꯤꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯂꯨꯈꯣꯏꯗꯨ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯒ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯕ ꯅꯄꯥꯅ ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯤ ꯍꯥ ꯅꯪ ꯑꯃꯅꯦ ꯉꯥꯡꯕ ꯁꯛꯄ ꯁꯨꯛꯂꯧ ꯂꯧꯗꯦ ꯃꯥꯒꯤ ꯇꯣꯝꯄꯣꯛ ꯑꯗꯨꯗꯒ ꯎꯅꯔꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯑꯁ ꯏꯃꯥ ꯅꯪ ꯈꯪꯄꯣꯠꯇꯦ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯒꯅꯨꯀꯣ ꯎꯅꯔꯒ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯅꯔꯗꯤ ꯎꯅꯕ ꯇꯥꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯅꯕꯗꯨꯅꯤꯅꯦ ꯅꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯅꯪꯅ ꯋꯥꯅ ꯂꯩꯔꯒ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜꯁꯤꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ ꯍꯣ ꯋꯥꯔꯁꯨ ꯅꯨꯡꯁꯤ ꯃꯁꯨꯝꯂꯥꯡꯒꯤ ꯋꯥꯖꯧꯔꯒꯦ ꯑꯗꯨꯒ ꯏꯃꯥ ꯈꯨꯜꯗ ꯄꯥꯟꯕ ꯀꯥꯏꯗꯗꯤ ꯍꯥꯏꯅꯣ ꯏꯃꯥꯁꯨ ꯄꯥꯜꯂꯛꯏꯁꯤꯗꯤ ꯑꯩꯅ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯗꯅꯕ ꯍꯥꯏꯕꯤꯔꯤꯕꯁꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯀꯦꯗꯨꯅ ꯂꯥꯛꯄ ꯀꯥꯏꯗꯣ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯑꯗꯨꯝ ꯀꯦꯔ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯏꯄꯥꯝꯗ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯀꯦꯔꯒ ꯂꯥꯛꯇꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯀꯦꯔꯅꯤ ꯅꯨꯄꯥꯅꯤꯅ ꯂꯤꯛꯄꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯗꯨꯗ ꯂꯩꯔꯒ ꯑꯁ ꯏꯃꯥ ꯂꯤꯛꯏꯗꯣ ꯐꯠꯇ꯭ꯔꯣ ꯑꯐꯪ ꯑꯐꯪꯕ ꯄꯪꯆꯥꯗ ꯆꯥꯊꯣꯛ ꯊꯛꯊꯣꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯤꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯃꯗꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯣꯗꯅ ꯁ꯭ꯋꯥꯏꯗꯅꯦ ꯁꯨꯡꯉꯥꯡꯗꯅ ꯂꯩꯔꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯣ ꯏꯃꯥ ꯑꯩꯗꯤꯅꯦ ꯅꯍꯥꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯁꯛ ꯈꯔ ꯇꯥꯡꯈꯤꯅꯤꯅ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯏ ꯆꯦꯟꯗ꯭ꯔꯤꯅꯤ ꯏꯆꯥꯗꯤ ꯅꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯕ ꯖꯥꯠꯅꯤꯅꯦ ꯍꯥ ꯏꯕꯣꯛꯇꯤꯅꯦ ꯌꯥꯏ ꯏꯁꯨꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯁꯤꯅꯤꯀೋ ꯑꯗꯨꯅꯦ ꯏꯕꯣꯛ ꯈꯛꯇꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛꯈꯨꯝꯗ ꯊꯥꯕꯜꯂꯩ ꯆꯥꯛ ꯊꯤꯔꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯆꯥꯎꯕꯅ ꯃꯃꯥ ꯉꯥꯔꯧꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯨꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯨꯟꯅꯔꯛꯀꯅꯤ ꯍꯥꯞꯄꯤꯁꯤꯃꯛꯇꯨꯗ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯀꯅꯤꯕ ꯑꯦ ꯍꯣꯏ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯕ ꯏꯁꯧ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯌꯥꯝ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯟꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ
ꯃꯇꯝꯁꯦ ꯂꯨꯔꯦꯗ ꯋꯥꯒ ꯑꯃꯇ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ ꯊꯣꯏꯕꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯊꯤꯔꯤꯕ ꯆꯥꯛꯁꯦ ꯎꯔꯤꯃꯛꯇꯗ ꯆꯥꯛ ꯂꯣꯏꯔꯕ ꯑꯩ ꯍꯣꯏ ꯂꯣꯏꯗ꯭ꯔꯤ ꯆꯥꯛꯀ ꯑꯃꯇ ꯊꯣꯡꯕ ꯍꯧꯗ꯭ꯔꯤ ꯄꯥꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯩꯗ ꯅꯦꯠꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯑꯁꯨꯃꯥꯏꯅꯗ ꯇꯧꯖ ꯂꯩꯔꯕꯁꯤꯕꯣ ꯅꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯅꯦ ꯊꯥꯏꯅ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯅꯕꯣꯛꯀ ꯅꯄꯨꯒꯅ ꯃꯥꯒꯤ ꯇꯠꯅ ꯊꯟꯅ ꯌꯥꯗꯕ ꯑꯑꯣꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯁꯦꯡꯕ ꯏꯃꯥ ꯅꯪꯁꯦ ꯏꯁꯧ ꯑꯣꯟꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦ ꯇꯟꯕ ꯑꯃ ꯌꯥꯎꯏꯀꯣ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯛꯑꯒ ꯇꯤꯟꯅꯕꯒ ꯑꯝꯇ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯀꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯅꯇꯨ ꯊꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪꯅ ꯑꯩꯁꯦ ꯅꯇꯨꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯈꯜꯂꯗꯤꯅꯦ ꯅꯪꯁꯨ ꯅꯇꯨ ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯖꯈꯣ ꯈꯪꯂꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯌꯥꯝꯅꯅꯦ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ ꯏꯆꯥ ꯅꯃꯥ ꯁꯥꯎꯔꯦꯍꯦ ꯆꯥꯛꯁꯦ ꯁꯠ ꯁꯠ ꯆꯥꯍꯧꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯉꯥꯡꯅꯔꯣꯀꯣ ꯏꯆꯥ ꯇꯣꯝꯄꯣꯛꯀ ꯏꯆꯥ ꯂꯥꯏꯖꯒꯗꯤ ꯂꯥꯛꯑꯣꯗꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯕꯥꯕꯥ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯩ ꯏꯃꯥꯒꯤ ꯏꯁꯧꯗꯨꯗ ꯆꯪꯂꯛꯄ ꯇꯟꯗꯅ ꯆꯪꯂꯛꯇ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯡꯃꯁꯨ ꯊꯥꯕꯜꯂꯦ ꯑꯌꯨꯛꯇ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯏꯇꯦꯡ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯕꯛ ꯄꯨꯝꯕꯅꯦ ꯍꯅꯨꯕꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯖꯗꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯊꯕꯛꯁꯤꯡꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯗꯤ ꯐꯒꯗꯕꯅꯤ ꯃꯥꯁꯨ ꯃꯤꯔꯦꯝ ꯉꯥꯛꯇꯅꯤ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕꯁꯨ ꯅꯠꯇꯕ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯠꯇꯕ ꯇꯥꯕ ꯀꯅꯥꯗꯅꯣ ꯏꯃꯥ ꯅꯪꯅ ꯃꯤꯔꯦꯝ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣꯕ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝ ꯇꯧꯕꯤꯔꯛꯀꯅꯨ ꯃꯁꯥꯅꯗꯤ ꯈꯪꯖꯔꯝꯅꯤ ꯃꯤꯔꯦꯝ ꯍꯥꯏꯗꯤ ꯃꯤꯔꯦꯝꯗꯕꯨ ꯃꯤꯔꯦꯝ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯨꯛ ꯉꯥꯡꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯪꯅ ꯄꯥꯕ ꯍꯦꯛ ꯂꯩꯇꯕꯒ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯈꯟꯒꯅꯣ ꯈꯪꯂꯗꯤ ꯐꯔꯦ ꯈꯪꯗ꯭ꯔꯁꯨ ꯌꯥꯕ ꯅꯈꯣꯏꯅ ꯑꯣꯏꯅ ꯈꯪꯗꯅ ꯂꯩꯔꯦ ꯈꯪꯍꯟꯅꯤꯡꯕ ꯃꯤꯅ ꯈꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯠꯈꯤꯗ꯭ꯔꯦ ꯇꯣꯝꯄꯣꯛꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯏꯆꯜ ꯂꯥꯏꯖꯅꯁꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯕꯥꯕꯅꯁꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯥꯕ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯍꯩ ꯑꯄꯪꯕ ꯒꯙꯥ ꯃꯁꯤ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯔꯜ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯌꯦꯡ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯊꯤꯔꯛꯂꯕ ꯃꯇꯝꯗ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯅ ꯃꯥ ꯀꯥꯏꯗ ꯆꯠꯂꯒ ꯂꯩꯗꯧꯔꯤꯒꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯅꯆꯥꯅꯁꯨ ꯂꯩꯔꯛꯀꯗꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨ ꯈꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯆꯥꯎꯔ ꯁꯥꯡꯉꯛꯑꯕꯅꯤꯅ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯑꯕꯅꯤ ꯃꯔꯣꯝꯗꯣꯝ ꯑꯗꯨꯃꯛ ꯍꯤꯡꯖꯈꯤꯕ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯃꯕꯨꯡꯅ ꯐꯠꯇ꯭ꯔꯤꯕꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯅꯣꯡꯃꯗ ꯏꯗꯣꯝꯆꯥ ꯁꯤ ꯂꯩꯁꯤ ꯁꯤ ꯆꯥꯁꯤ ꯍꯥꯏꯗꯦꯅꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯥ ꯁꯣꯏꯔꯣꯏꯗꯕꯅꯤ ꯃꯥ ꯑꯗꯨꯒꯤ ꯏꯃꯥꯅ ꯁꯥꯎꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯏꯃꯥꯁꯨ ꯄꯥꯕꯅ ꯂꯥꯟꯕꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯄꯥꯝ ꯌꯧꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯎꯅꯔꯤ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤꯕ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯄꯥꯕꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯅꯤꯃꯥ ꯀꯥꯏꯗꯒꯤ ꯆꯦꯟꯕꯅꯣꯗ ꯆꯦꯜꯂꯗꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯒ ꯅꯪ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯗꯤ ꯅꯣꯏꯗ ꯂꯩꯇꯥꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯁꯦ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯒꯤ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇꯕꯗꯨꯗ ꯅꯪ ꯄꯨꯔꯛꯑꯒ ꯀꯥꯏꯗ ꯊꯝꯗꯣꯏꯅꯣ ꯑꯁ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏ ꯅꯗꯣꯝꯆꯥꯒꯤ ꯁꯪꯒꯣꯜꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤꯕ ꯍꯣꯏ ꯌꯥꯏ ꯅꯪꯅꯕꯨ ꯑꯩꯈꯣꯏ ꯁꯪꯒꯣꯜꯗ ꯂꯩꯒꯦꯅ ꯈꯜꯂꯗꯤ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯄꯨꯔꯅꯤꯃꯥ ꯑꯩ ꯁꯦꯜ ꯈꯔꯗꯤ ꯇꯥꯟꯈꯤꯒꯦ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯅꯤꯡꯊꯤꯅ ꯂꯩꯀꯣ ꯌꯥꯔꯦ ꯑꯔꯤꯛꯄ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯅꯤ ꯐꯨꯔꯤꯠꯁꯤꯗ ꯁꯦꯒꯥꯏꯗꯕ ꯑꯃꯠꯇꯁꯨ ꯂꯤꯠꯂꯛꯑꯣꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯒꯥꯏꯕꯁꯤꯕꯨ ꯂꯤꯠꯂꯛꯑꯦ ꯍꯥꯏꯕꯅꯤꯗ ꯁꯦꯒꯥꯏꯕꯗꯪ ꯅꯠꯇꯦ ꯁꯨꯗꯕꯁꯨ ꯊꯥ 3-4 ꯐꯥꯔꯕꯅꯤ ꯃꯅꯝꯒ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯣ ꯃꯅꯝꯅ ꯍꯥꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯪ ꯏꯀꯥꯏꯈꯤꯅꯦꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦꯗ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯗꯨꯅ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗꯕꯨ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯁꯦ ꯂꯤꯠꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯇꯥ ꯇꯣꯝꯄꯣꯛ ꯐꯨꯔꯤꯠ ꯑꯃꯠꯇꯗꯤ ꯂꯩꯌꯨꯗꯅ
ꯂꯩꯕꯤ ꯈꯣꯠꯄꯤꯒꯤ ꯋꯥꯔꯤꯁꯦ ꯄꯥꯛꯅ ꯁꯥꯟꯅꯒꯨꯝꯁꯦꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯦ ꯅꯪꯒꯤꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯅꯣꯡꯃꯗꯁꯨ ꯑꯩꯕꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯤꯖꯕꯤꯗꯦ ꯑꯔꯤꯕ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤꯅꯦ ꯁꯤꯡꯖꯨ ꯆꯥꯔꯒ ꯅꯪ ꯑꯃꯨꯛ ꯃꯅꯤꯡ ꯆꯦꯟꯅꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯨꯏ ꯑꯗꯨꯅ ꯂꯩꯗꯕꯅꯤꯗ ꯄꯨꯔꯅꯤꯃꯥ ꯅꯪꯁꯦ ꯑꯩꯁꯦ ꯌꯥꯝ ꯂꯤꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯈꯠꯂ ꯂꯩꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯂꯤꯛꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯗꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯤꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯄꯥꯈꯪꯅꯤ ꯍꯥꯏꯅꯦ ꯏꯁ ꯅꯈꯣꯏ ꯅꯃꯥ ꯑꯃꯨꯕꯤꯗꯨꯅ ꯀꯩ ꯈꯪꯗꯅ ꯍꯣ ꯑꯃꯨꯕꯤꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯏꯃꯥꯕꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯡꯅ ꯁꯅꯥꯇꯣꯝꯕꯤ ꯃꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯑꯃꯨꯕꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯅꯤ ꯀꯥꯏꯅꯒ ꯍꯩ ꯑꯩꯅ ꯑꯃꯨꯕꯤ ꯍꯥꯏꯗꯤ ꯃꯤꯡ ꯅꯠꯇꯦ ꯀꯨꯆꯨꯒꯤ ꯋꯥꯅꯤ ꯀꯔꯤ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯃꯨꯏꯁꯤꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯀ꯭ꯔꯥ ꯃꯥꯜꯂꯤ ꯍꯥꯏ ꯀꯨꯆꯨꯅ ꯇꯤꯕꯨ ꯅꯥꯕꯨꯟ ꯃꯥꯜꯂꯤ ꯍꯥꯏꯅꯦ ꯌꯥꯝ ꯐꯖꯔꯕꯅꯤꯅ ꯅꯣꯏ ꯄꯥꯕꯗꯨꯗꯤ ꯍꯨꯏ ꯑꯅꯥꯕ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯊꯥ 2-3ꯒ ꯆꯔꯥ ꯍꯦꯟꯕꯗꯣ ꯑꯩ ꯆꯠꯂꯒꯦ ꯐꯨꯔꯤꯠ ꯁꯒꯥꯏꯕ ꯂꯤꯠꯄ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩ ꯎꯅꯕꯒ ꯑꯝꯇ ꯂꯥꯛꯀꯅꯨ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯄꯨꯔꯅꯤꯃꯥ ꯅꯪ ꯁꯤꯃꯕ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯁꯦ ꯑꯝꯇ ꯐꯝꯃꯨꯁꯦ ꯋꯥ ꯍꯥꯏꯒꯦ ꯀꯩꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯂꯤꯛꯏꯕꯁꯦ ꯅꯪꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯈꯜꯂꯝꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯤꯡꯉꯒꯅꯦ ꯏꯁꯥ ꯏꯇꯣꯝꯇ ꯑꯗꯨꯃꯛ ꯂꯣꯏꯖꯈꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯅꯤꯡꯉꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯕꯒꯤ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯐꯖꯕ ꯊꯤꯕ ꯈꯟꯗꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯇꯥꯟꯕ ꯁꯦꯜꯅ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯒ ꯌꯨꯝ ꯑꯃꯇꯪꯗꯤ ꯁꯥꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦꯕ ꯀꯣ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛ ꯊꯕꯛ ꯁꯨꯐꯝꯗ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯇꯧꯔꯤ ꯈꯝꯕꯅ ꯇꯣꯝꯄꯣꯛ ꯄꯥꯈꯪꯅꯦ ꯑꯗꯨꯉꯥꯏ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯊꯝꯐꯝꯕꯨ ꯂꯩꯔꯝꯃꯔꯣꯏꯗ ꯂꯤꯛꯅ ꯂꯤꯛꯏꯕ ꯅꯣꯡꯃꯇ ꯏꯇꯥꯎ ꯉꯁꯤꯗꯤ ꯁꯤ ꯃꯆꯥꯁꯤ ꯍꯥꯏꯗꯅ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯊꯣꯔꯛꯇꯦꯕ ꯑꯩꯗꯤ ꯅꯣꯏꯅ ꯄꯨꯊꯣꯔꯛꯑꯒ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯏꯇꯥꯎ ꯑꯩꯅ ꯅꯣꯏꯗꯒꯤꯗ ꯆꯥꯔꯒ ꯂꯩꯔꯤꯕꯁꯦ ꯅꯪ ꯑꯃ ꯂꯤꯛꯄꯒ ꯁꯦꯜ ꯇꯥꯅꯕꯒ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯕ ꯈꯪꯒꯗꯕ ꯃꯥꯟꯗꯦꯀꯣ ꯀꯨꯆꯨꯒꯗꯣ ꯌꯥꯗ꯭ꯔꯦꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯝꯁꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯨꯆꯨꯁꯤꯕꯨꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤꯗ ꯃꯥꯏꯊꯣꯡꯁꯤꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯤꯕꯁꯦ ꯁꯛ ꯊꯤꯔꯁꯨ ꯁꯦꯜꯕꯨ ꯄꯥꯏꯔꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯩꯖꯒꯦ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯁꯦꯜ ꯊꯣꯛꯇꯕ ꯅꯨꯄꯥꯗꯗꯤ ꯂꯩꯕꯤꯅꯕ ꯂꯩꯁꯥꯕꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯡꯉꯤ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯗꯦꯁꯦ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯩꯁꯨ ꯊꯥꯏꯅ ꯈꯔ ꯄꯪꯉꯤꯉꯩꯗ ꯊꯤꯍꯧꯕꯒꯤ ꯐꯪꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨ ꯐꯥꯎꯕ ꯍꯧꯖꯤꯛ ꯁꯤꯡꯉꯛꯇꯅ ꯈꯟꯅꯕ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯂꯤꯕꯁꯦ ꯊꯝꯕꯅ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯈꯪꯕꯒꯤ ꯋꯥꯁꯤꯁꯨ ꯑꯩꯒꯤꯁꯨ ꯅꯨꯄꯤꯗꯣ ꯑꯁ ꯏꯆꯥ ꯃꯌꯥꯝꯗꯨꯒ ꯀꯣꯛꯄꯨꯗꯤ ꯈꯔ ꯉꯥꯎꯕꯖꯥꯠꯅꯤ ꯑꯗꯣ ꯏꯁꯧ ꯂꯥꯡꯕꯗ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯏꯁꯧ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯜ ꯐꯪꯂꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤ ꯈꯛꯇꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯇꯣꯝꯄꯣꯛꯅ ꯅꯨꯄꯤ ꯊꯤꯕ ꯅꯈꯣꯏꯅ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯅꯨꯄꯤꯒ ꯊꯤꯒꯗꯕꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯊꯣꯝꯕꯅ ꯑꯁꯦꯡꯕ ꯇꯣꯝꯄꯣꯛ ꯀꯥꯟꯅꯄꯣꯠꯇꯦꯗ ꯅꯨꯄꯤꯒꯁꯦ ꯊꯤꯗꯕꯅꯕꯨ ꯐꯕꯅꯤꯀꯣ ꯊꯤꯒꯦ ꯍꯥꯏꯔꯒꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯌꯦ ꯈꯝꯕꯅ ꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯍꯦꯛ ꯄꯤꯔꯕ ꯑꯗꯨꯝ ꯍꯔꯥꯎꯔꯦ ꯑꯗꯨꯝ ꯃꯃꯣꯟ ꯅꯣꯛꯑꯦ ꯅꯠꯇ꯭ꯔꯕ ꯑꯗꯨꯝ ꯏꯁꯧꯅꯅꯦ ꯈꯨ ꯀꯥꯝꯃꯦ ꯊꯣꯝꯕꯅ ꯑꯗꯣ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯏꯪꯈꯣꯜ ꯑꯃ ꯂꯩꯒꯅꯦꯅ ꯇꯧꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯑꯗꯨꯒꯤꯅꯦ ꯇꯥ ꯊꯣꯝꯕ ꯑꯩꯅ ꯁꯦꯜ ꯁꯤꯀꯤ ꯑꯃꯇ ꯀꯥꯏꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯏꯗꯣꯝꯆꯥꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯃꯗꯧ ꯄꯣꯠꯅꯤ ꯅꯣꯡꯃꯗ ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯃꯇ ꯂꯩꯗꯨꯅ ꯄꯨꯁꯤꯟꯗ꯭ꯔꯕꯁꯤꯗ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯦꯜꯁꯦ ꯁꯨꯒꯗꯕ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯗꯨ ꯍꯦꯛ ꯁꯨꯕꯒ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯈꯜꯂꯤꯕꯅꯤ ꯃꯔꯛꯁꯤꯗ ꯑꯅꯥ ꯑꯌꯦꯛꯁꯤꯗ ꯌꯥꯎꯕꯤꯔꯛꯇ꯭ꯔꯕ ꯃꯁꯤꯅꯤ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤꯕꯁꯦ ꯈꯝꯕꯅ ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨꯗ ꯏꯇꯥꯎ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯝꯂꯛꯀꯅꯤ ꯏꯗꯣꯝꯆꯥꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ ꯅꯪꯅ ꯃꯈꯣꯏꯗ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯃꯈꯣꯏꯒꯤꯗ ꯁꯨꯝ ꯂꯩꯕꯗꯣ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯄꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯏꯃꯥ ꯏꯄꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯐꯔꯕ ꯈꯨꯔꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯅꯋꯣꯛ ꯅꯀꯣꯟ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯂꯩꯇꯕ ꯃꯤꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯥ ꯂꯨꯈꯣꯏꯒ ꯃꯕꯣꯛꯀꯤ ꯁꯛꯀꯪ ꯑꯁꯤꯁꯨ ꯈꯠꯅꯔꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯣꯛꯁꯨ ꯕꯦꯔꯥ ꯈꯔ ꯂꯩꯔꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯀꯩꯒꯤ ꯀꯣꯛ ꯕꯦꯔꯥꯅꯣ ꯍꯥ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯤꯗꯤ ꯅꯪꯅꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯁꯨꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯗꯅ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯁꯨꯗꯨꯒꯤ ꯃꯄꯥꯅꯤꯅꯦ ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯈꯟꯕ꯭ꯔꯣ ꯊꯥꯏꯅ ꯏꯃꯥꯕꯨ ꯑꯩꯒꯤ ꯐꯠꯇꯅꯕ ꯈꯟꯕ꯭ꯔꯣ ꯏꯁ ꯌꯥꯝ ꯍꯩꯔꯦꯗ ꯉꯥꯡꯕꯗꯤ ꯍꯥ ꯑꯩꯗꯤ ꯐꯠꯇꯅꯕ ꯈꯟꯗꯦ ꯅꯪꯗꯧꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗꯅꯦ ꯈꯨꯠ ꯊꯤꯡꯖꯤꯟꯖꯗꯦꯀꯣ ꯏꯕꯨꯡꯉꯣ ꯊꯤꯡꯖꯤꯟꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯏꯕꯦꯆꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗ ꯏꯃꯥꯅ ꯊꯨꯒꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯃꯄꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯊꯥꯏꯅ ꯅꯪꯕꯨ ꯑꯩ ꯀꯣꯏꯕꯗ ꯑꯩ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯄꯨꯟꯁꯤꯒꯤ ꯀꯣꯏꯖꯔꯛꯇꯦ ꯀꯥꯏꯅꯒ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯕꯗꯨꯗ ꯊꯨꯒꯥꯏꯕꯤꯕ ꯈꯪꯂꯕ꯭ꯔꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯩꯁꯨ ꯊꯨꯒꯥꯏꯕꯤꯔꯣꯏ ꯏꯁ ꯑꯗꯨꯁꯨ ꯃꯧꯒ ꯀꯣꯏꯔꯝꯃꯤꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯃꯆꯤꯟꯒꯁꯦ ꯊꯤꯗꯅ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯈꯪꯅꯖꯔꯛꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕꯅꯦꯕ ꯍꯥ ꯊꯤꯔꯤꯕꯅꯤ ꯑꯩꯅ ꯆꯠꯇꯅ ꯊꯨꯒꯥꯏꯕꯗꯒꯤ ꯅꯪ ꯐꯪꯖꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯒꯁꯦ ꯅꯍꯥꯟꯅ ꯁꯤꯔꯝꯃꯅꯤ ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ ꯈꯨꯝꯈꯣꯗꯅ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯔꯣꯏꯅꯦ ꯏꯃꯥ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯄꯣꯛꯊꯣꯛꯑꯒ ꯀꯩꯕꯨ ꯀꯥꯟꯅꯒꯦ ꯍꯧꯖꯤꯛꯀꯤ ꯋꯥꯁꯦ ꯈꯟꯅꯁꯦ ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯒꯦ ꯍꯥ ꯆꯣꯞꯄꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯋꯥꯔꯤꯒ ꯑꯃꯠꯇ ꯈꯟꯅꯕ ꯌꯥꯔꯣꯏ ꯅꯪꯅ ꯅꯆꯤꯟ ꯊꯤꯔꯒ ꯑꯩꯕꯨ ꯀꯣꯏꯕꯤꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯆꯤꯟꯊꯤꯕꯧ ꯂꯨꯈꯣꯏꯕꯧ ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯂꯨꯃꯥꯡ ꯈꯣꯏꯕ ꯅꯨꯄꯥ ꯑꯁꯦ ꯃꯕꯨꯛ ꯂꯨꯕꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯡꯅꯤꯁꯨ ꯈꯪꯗꯦ ꯑꯃꯅꯤꯁꯨ ꯈꯪꯗꯦ ꯀꯔꯤ ꯑꯉꯥꯡ ꯃꯃꯥꯡ ꯍꯥ ꯅꯪꯅ ꯅꯆꯤꯟ ꯊꯤꯒꯩ ꯊꯤꯔꯒ ꯑꯣ ꯑꯗꯨ ꯊꯤꯔꯦꯅ ꯀꯩꯗꯧꯔꯒꯦ ꯊꯥꯏꯅ ꯊꯤꯈꯤꯕ ꯆꯤꯟꯗꯣ ꯍꯧꯖꯤꯛ ꯍꯪꯒꯠꯄ ꯌꯥꯔꯤꯕ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕ ꯉꯥꯡꯉꯨ ꯃꯃꯥꯏꯁꯦ ꯉꯥꯡꯁꯛ ꯉꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯡꯉꯨ ꯏꯃꯧꯁꯤꯗꯤ ꯏꯃꯥꯅ ꯌꯥꯏ ꯅꯪꯒꯨꯝꯕ ꯆꯤꯟꯊꯤꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨꯅꯦ ꯑꯔꯤꯛꯄ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ ꯍꯧꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨꯝ ꯆꯦꯜꯍꯟꯈꯤꯒꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦꯍꯦ ꯃꯥꯄꯟꯅꯤ ꯄꯥꯜꯂꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯦꯜꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ ꯅꯨꯄꯤꯅꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯩꯗꯤ ꯏꯇꯥꯎ ꯁꯥꯗꯧꯒꯤ ꯃꯆꯥ ꯅꯨꯄꯥꯗ ꯏꯆꯥꯁꯦ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯕꯅꯤ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯕꯤꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯉꯥꯡꯅꯖꯧ ꯑꯩꯅꯦ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯁꯤꯗꯕꯨ ꯇꯥꯅꯕ ꯏꯃꯥꯅ ꯁꯤꯜꯂꯤꯕꯅꯦꯕ ꯆꯠꯊꯣꯛꯑꯣꯍꯦ ꯅꯪ ꯀꯅꯥꯅ ꯅꯆꯤꯟ ꯊꯤꯖꯧꯋꯦꯒꯦ ꯍꯥ ꯉꯁꯤꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯨ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯁ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯒ ꯐꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯥ ꯊꯤꯔꯤ ꯄꯨꯔꯅꯤꯃꯥꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯒ ꯐꯝꯕꯅꯣ ꯑꯩꯅ ꯐꯝꯂꯤꯕꯁꯦ ꯃꯩ ꯃꯊꯛꯇꯅꯤ ꯅꯣꯏꯅ ꯈꯪꯗꯅ ꯊꯣꯏꯕꯤꯅ ꯑꯦ ꯅꯪꯅ ꯐꯝꯃꯤꯗꯨꯗꯤ ꯂꯩꯕꯥꯛꯇꯅꯤ ꯀꯩꯅꯣ ꯀꯥꯏꯗꯒꯤ ꯃꯩꯊꯛꯅꯣ ꯂꯥꯡꯂꯦꯟꯅ ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤꯅꯤ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯨꯈꯣꯏꯕ ꯐꯠꯇꯕ ꯄꯨꯀꯪꯗꯨꯅ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯁꯥꯗꯧꯒꯤ ꯃꯆꯥꯅꯨꯄꯥ ꯆꯨꯝ ꯑꯀꯪꯕ ꯃꯥꯟꯕ ꯌꯥꯡꯒꯪꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯌꯥꯗ꯭ꯔꯤꯅꯤ ꯂꯥꯡꯂꯦꯟꯅ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯇꯥ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ ꯅꯪꯅ ꯑꯃꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯇꯥ ꯇꯣꯝꯄꯣꯛꯇꯤ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯕ ꯃꯗꯨꯒꯤ ꯁꯛꯊꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯕꯨꯛꯇꯣ ꯑꯣꯈꯥꯛ ꯐꯠꯇꯕꯅꯤ ꯑꯩꯅ ꯁꯤ ꯊꯣꯛꯇꯅꯕ ꯅꯍꯥꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯅꯤꯃ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯒꯦꯕ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕ ꯅꯪꯒꯤ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯊꯤꯗꯤ ꯊꯤꯍꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯂꯤꯛꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯏꯕ ꯄꯥꯈꯪꯅꯤ ꯑꯗꯨꯕꯨ ꯀꯥꯏꯅꯔꯣꯗ ꯑꯃꯗꯨꯗ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯣ ꯊꯣꯏꯕꯤ ꯅꯪ ꯆꯠꯍꯧꯔꯣ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ
ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯕꯤꯗꯧꯔꯕ? ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯇꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯑꯇꯩ ꯅꯥꯇꯩ ꯑꯣꯏꯈ꯭ꯔꯦ. ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗꯕꯨ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯂꯒ ꯂꯥꯛꯄꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯕꯨꯗꯤ ꯂꯩꯀꯥꯏꯅꯤꯅ ꯇꯧꯖꯩꯅꯤ ꯀꯩꯅꯣ. ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯃꯉꯣꯟꯗ ꯁꯨꯝ ꯄꯥꯟꯅꯔ ꯍꯦꯛ ꯂꯩꯔꯗꯅ. ꯃꯥꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯨꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯤ, ꯈꯪꯉꯕꯣ? ꯂꯥꯡꯂꯦꯟ: ꯉꯥꯎꯅꯤ ꯅꯪꯗꯤ. ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕ ꯄꯥꯈꯪꯅꯤ ꯇꯥ ꯇꯣꯝꯄꯣꯛꯁꯦ. ꯑꯗꯨꯗ ꯅꯪ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣꯕ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯅꯨꯄꯤ ꯁꯨꯝꯕꯒ ꯌꯥꯝ ꯍꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯕꯥꯅꯤ ꯌꯥꯝꯅ. ꯑꯗꯨ ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯇꯥ ꯇꯣꯝꯄꯣꯛꯀ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯣꯕ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯁꯤꯟꯗꯨꯅ ꯄꯨꯔꯅꯤꯃꯥꯗꯣ ꯇꯣꯝꯄꯣꯛꯇ ꯆꯦꯟꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯃꯄꯥ ꯂꯨꯈꯣꯏꯗꯤ ꯁꯥꯎꯕꯅ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤꯅ: ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯗ. ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯅꯆꯥꯗꯣ ꯅꯪꯅ ꯋꯥꯔꯛꯇꯦꯅꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯕꯗꯣ? ꯍꯥ? ꯑꯩ ꯆꯣꯞꯄ ꯌꯥꯔꯣꯏꯅ ꯀꯌꯥꯔꯛꯅꯣꯕ ꯍꯥꯏꯔꯤꯕꯗꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ. ꯉꯥꯡꯂꯤꯕꯅꯦ, ꯂꯧꯗꯦ. ꯅꯪꯗꯤ ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯅꯆꯥꯗꯨꯗ ꯇꯧꯗꯅꯕ ꯊꯤꯡꯉꯨ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯍꯥꯏꯂꯩꯗꯨꯕꯣ? ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯛꯀꯅꯨꯀꯣ. ꯅꯆꯤꯟꯕꯥꯗꯣ ꯊꯥꯖꯤꯜꯂꯛꯑꯗꯤꯅꯦ, ꯅꯪ ꯈꯔꯒ ꯇꯨꯝꯃꯤꯕ ꯅꯆꯤꯟꯗꯣ ꯍꯅꯨꯃꯥꯟ ꯃꯥꯅꯤ. ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ. ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯍꯦ. ꯁꯅꯥꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤꯔꯣ ꯍꯥ? ꯏꯃꯥ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯃꯩꯗꯅꯦ ꯘꯤ ꯍꯩꯕ ꯌꯥꯝꯅ ꯍꯩꯒꯅꯨꯀꯣ. ꯆꯥꯛꯂꯛꯑꯗꯤꯅꯦ ꯄꯨꯂꯞ ꯆꯥꯛꯃꯤꯟꯅꯅꯤ. ꯀꯩꯅꯣ? ꯑꯩꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ. ꯅꯪꯅ ꯈꯨꯝꯗꯧꯒꯤ. ꯑꯩꯗꯤ ꯏꯃꯧꯗ ꯍꯥꯏꯖꯕ, ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯀꯩꯁꯨ ꯈꯨꯝꯃꯛꯑꯣ ꯍꯥꯏꯗꯦ. ꯏꯃꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ. ꯂꯥꯛꯑꯣ, ꯅꯁꯨ ꯅꯨꯄꯤꯒꯤ ꯆꯦꯟꯐꯝ ꯁꯛꯊꯤꯕ ꯉꯀ꯭ꯔꯥ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯅꯦ ꯏꯃꯥꯁꯨ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ. ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯗꯤ. ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯗꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ. ꯍꯦ ꯅꯨꯄꯤ, ꯅꯪ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯍꯦꯛ ꯆꯥꯛ ꯍꯥꯞꯄꯗ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ. ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯗꯣ ꯃꯄꯥ ꯂꯨꯈꯣꯏꯅ ꯁꯥꯎꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯈꯨꯗꯛꯇ ꯂꯨꯍꯣꯡꯊꯣꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯇꯣꯝꯄꯣꯛꯀꯤ ꯑꯅꯧꯕ ꯃꯌꯨꯝ ꯑꯗꯨ ꯎꯕꯗꯅꯤ. ꯄꯨꯔꯅꯤꯃꯥ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ: ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯁꯛꯊꯤꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤꯅꯦ ꯍꯥ? ꯊꯤꯔꯁꯨ ꯊꯤꯁꯅ, ꯑꯩꯗꯤ ꯇꯥ ꯇꯣꯝꯄꯣꯛꯇꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ. ꯊꯥꯏꯅꯗꯤ. ꯌꯥꯔꯦ, ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯦꯛꯇ ꯍꯧꯔꯛꯀꯅꯦꯕ. ꯀꯩꯅꯣ ꯈꯪꯗꯦ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯍꯧꯖꯔꯣꯏ. ꯑꯗꯨ ꯇꯥ ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ. ꯇꯥ ꯇꯣꯝꯄꯣꯛꯅ ꯇꯣꯈꯥꯏꯅ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯔꯤꯕꯁꯦ, ꯏꯗꯣꯝꯆꯥ ꯈꯨꯔꯥꯅ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯕ꯭ꯔꯣ? ꯇꯧꯕꯤꯗ. ꯑꯗꯨꯗ ꯈꯨꯔꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤꯁꯨ ꯇꯥꯆꯧ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯋꯥ ꯈꯪꯗꯕꯒꯨം ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂꯒ ꯈꯥꯡꯉꯤꯕꯅꯤ. ꯑꯗꯨꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯅꯤꯅꯦ. ꯃꯥꯅꯤ, ꯑꯩꯒꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯁꯤꯗ ꯅꯪꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯁꯤꯅ. ꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯃꯄꯥ ꯂꯨꯈꯣꯏꯗꯣ ꯈꯪꯍꯧꯗꯅ ꯃꯁꯥ ꯉꯝꯂꯛꯇꯗꯨꯅ ꯂꯩꯔꯤ. ꯁꯅꯥꯇꯣꯝꯕꯤꯅ: ꯃꯄꯥ, ꯅꯆꯥꯅꯨꯄꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ, ꯃꯈꯣꯏ ꯃꯄꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ. ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥ? ꯃꯥ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ. ꯑꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯁ, ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯇꯣꯝꯄꯣꯛꯇꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯌꯥꯅꯤ. ꯅꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕ. ꯃꯗꯨꯗꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯁꯨꯝ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ. ꯑꯩꯒꯤ ꯋꯥꯗꯤ ꯃꯥ ꯐꯅ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯃꯔꯝ ꯃꯣꯛꯀꯦꯔꯥ ꯃꯥꯒꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯂꯨꯈꯣꯏ, ꯅꯪ ꯀꯌꯥꯝ ꯅꯁꯛ ꯐꯖꯕ ꯃꯤꯅꯣ ꯍꯥ? ꯅꯪ ꯀꯌꯥꯝ ꯐꯖꯔꯒꯦꯕ? ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯀꯣ. ꯑꯗꯨꯅꯦ ꯏꯃꯥ, ꯃꯈꯣꯏ ꯃꯄꯥꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯅꯠꯇꯦ, ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯕꯨ ꯃꯆꯥꯗꯨꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯧꯔꯤꯒꯦꯕ? ꯃꯥꯅ ꯈꯟꯕ ꯈꯟꯗꯕ ꯑꯩ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ.
ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯕꯨ ꯃꯁꯛ ꯊꯤꯕ ꯂꯤꯛꯄ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯏꯃꯥꯛꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ. ꯌꯨꯝꯁꯤꯗ ꯃꯇꯨꯡ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ. ꯐꯨꯔꯤꯠ ꯃꯇꯠ ꯃꯇꯥ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯈꯔ ꯂꯤꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯁꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯈ꯭ꯔꯗꯅ ꯃꯣꯟꯅ ꯃꯣꯠꯂꯤꯕ. ꯍꯩ, ꯃꯥꯅ ꯂꯤꯛꯏꯕꯗꯨꯗꯤꯅꯦ ꯃꯤꯉꯣꯟꯗ ꯌꯦꯠꯇꯅꯕ. ꯑꯍꯜ ꯂꯃꯟ ꯉꯟꯅ ꯈꯥꯏꯅꯈ꯭ꯔꯕꯅꯤꯅ, ꯃꯔꯝ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯥꯒꯤ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯀꯦꯅꯤ ꯅꯥꯅꯤ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯁꯦꯜ ꯇꯥꯜꯂꯤꯕ ꯈꯪꯉꯕ? ꯐꯅ ꯑꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯨꯆꯣ. ꯅꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯌꯦꯡꯉꯣ. ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯑꯗꯨꯛ ꯃꯔꯝ ꯃꯣꯛꯄ ꯍꯣꯠꯅꯕ ꯀꯟꯕ ꯏꯁꯨꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯃꯄꯥ, ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯐꯤꯕꯝ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯕꯅꯤ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯊꯃꯣꯏꯗꯨꯅꯤ. ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ เลꯞꯄꯗꯤ ꯂꯥꯟꯒꯅꯤ. ꯃꯁꯛ ꯐꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯗ ꯏꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯑꯣꯠꯅꯩꯔꯕꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯨꯔꯅꯤꯃꯥꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯃꯥꯕꯨ ꯇꯣꯝꯄꯣꯛꯅ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯃꯄꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯑꯃꯨꯛ ꯂꯩꯈꯤꯒꯗꯧꯔꯤꯒꯦ? ꯍꯥꯏꯔꯨꯅꯨ, ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯋꯥꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯆꯪꯉꯣꯏ. ꯅꯪꯅꯗꯤ ꯐꯔꯦꯅ ꯈꯟꯖꯔꯤꯕ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯍꯥꯜ ꯃꯇꯨꯗꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯅ ꯋꯥꯔꯛꯈꯤꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ? ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯨꯔꯅꯤꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯀꯅꯥꯅ ꯈꯪꯕ ꯏꯆꯥꯗ ꯊꯣꯛꯑꯝꯕꯁꯨ. ꯃꯄꯥ, ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕꯤꯕ ꯐꯕꯅꯤ. ꯂꯨꯈꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ. ꯁꯣꯝꯗ ꯄꯨꯔꯅꯤꯃꯥꯁꯨ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯆꯠꯃꯤꯟꯅꯁꯤꯗ. ꯏꯃꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯧ, ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ. ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯌꯦꯅ. ꯑꯁ ꯄꯨꯔꯅꯤꯃꯥ, ꯅꯪ ꯑꯇꯣꯝꯗ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣꯗ. ꯄꯥꯕꯗꯣ ꯁꯥꯎꯕꯁꯨ ꯈꯔ ꯐꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯑꯩ ꯀꯣꯟꯅ ꯌꯥꯎꯔꯒꯦꯕ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏ, ꯇꯣꯛꯑꯒꯦ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕꯗ ꯑꯁꯨꯃꯥꯏ ꯍꯦꯛꯇ ꯇꯧꯅꯦꯕ. ꯐꯔꯦꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ. ꯇꯣꯝꯄꯣꯛꯀ ꯄꯨꯔꯅꯤꯃꯥꯒꯅ ꯃꯈꯣꯏꯒꯤ ꯃꯄꯥꯝ ꯌꯧꯔꯛꯄꯗꯗꯤ ꯂꯨꯈꯣꯏꯗꯨ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ. ꯑꯦ, ꯄꯥꯕ, ꯏꯃꯥ, ꯄꯥꯕꯁꯦ ꯀꯩꯗꯧꯔꯒꯦ? ꯄꯥꯕ, ꯄꯥꯕ, ꯑꯩ ꯂꯥꯛꯑꯦ. ꯀꯩꯗꯧꯔꯒꯦ ꯄꯥꯕꯅ? ꯇꯣꯝꯄꯣꯛꯅ, ꯏꯃꯥ, ꯄꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯍꯥꯟꯅ ꯀꯧꯔꯨꯈꯤꯒꯦ. ꯄꯨꯔꯅꯤꯃꯥ, ꯅꯈꯣꯏ ꯄꯥꯕꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ. ꯇꯣꯝꯄꯣꯛꯅ ꯆꯦꯟꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯂꯧꯔꯨꯗꯨꯅ ꯃꯄꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯄꯤꯊꯛꯄꯗꯒꯤ ꯂꯨꯈꯣꯏꯁꯨ ꯑꯅꯥꯕ ꯑꯗꯨ ꯈꯔ ꯍꯟꯊꯔꯛꯂꯝꯃꯤ. ꯁꯅꯥꯇꯣꯝꯕꯤꯅ, ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯉꯁꯤ ꯏꯌꯥ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪ ꯄꯥꯕꯁꯦ ꯀꯔꯤ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ. ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯒ ꯀꯔꯝꯅ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯀꯅꯤ? ꯆꯠꯇ꯭ꯔꯒꯅ ꯀꯝꯗꯧꯕ? ꯏꯌꯥꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯀꯟꯕꯤꯔꯦ. ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯝꯅ ꯈꯟꯕꯤꯔꯤꯕꯅꯣ? ꯄꯨꯔꯅꯤꯃꯥꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯑꯩꯒꯤꯁꯨꯅꯤ. ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ, ꯑꯃꯗꯤ ꯑꯕꯣꯛꯁꯦ, ꯑꯩ ꯎꯄꯣꯛꯄꯤꯕ ꯏꯃꯥ ꯄꯥꯕ ꯑꯕꯣꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ. ꯅꯨꯡꯁꯤꯗꯀꯣ ꯏꯁꯨ ꯅꯨꯄꯥꯁꯦ. ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯤꯗꯒꯤꯕꯨ ꯍꯦꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ. ꯍꯧꯔꯛꯑꯕ ꯑꯕꯣꯛ ꯅꯪꯒꯤ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤꯗꯣ? ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯍꯦꯜꯂꯦꯕꯨ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯃꯃꯥ, ꯆꯪꯉꯨ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ. ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯕꯁꯦ ꯆꯥꯛ ꯏꯁꯤꯡꯒ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯣꯅꯦ. ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯃꯤ ꯑꯃ ꯋꯥꯈꯜ ꯂꯥꯛꯄ ꯃꯥꯜꯂꯤꯗ. ꯍꯧꯔꯛꯑꯕ ꯏꯃꯥ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ? ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯪꯁꯨ? ꯅꯥꯕ ꯈꯔ ꯍꯦꯛ ꯐꯔꯛꯄꯒ ꯈꯣꯟ ꯀꯟꯈꯠꯄꯤꯗꯣ? ꯑꯩ ꯆꯪꯉꯦ. ꯆꯥꯛ ꯆꯪꯅꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯗꯨꯝ ꯇꯧꯔꯨꯒꯦ ꯀꯥꯟꯅꯗꯦ. ꯏꯕꯣꯛ, ꯆꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯝꯗꯕ ꯅꯪꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯤ. ꯇꯧꯅꯨꯀꯣ, ꯁꯥꯖꯦꯜ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯗꯅ. ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯄꯥ ꯉꯁꯤꯗꯤ
ꯏꯆꯥ ꯄꯨꯔꯅꯤꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯇꯕꯨ ꯀꯜꯂꯛꯎꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯃꯤ꯫ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ, ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯥꯕꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯥꯕ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯈꯣꯏꯅ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯒꯨꯟꯗꯤ ꯂꯣꯏꯅꯔꯕ, ꯊꯦꯡꯅꯔꯕ ꯃꯇꯝꯗꯗ ꯈꯪꯂꯛꯏ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯕꯨ ꯈꯪꯂꯛꯄꯗ ꯏꯄꯥ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯕ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯄꯥꯕ, ꯑꯩꯁꯨ ꯁꯛ ꯌꯥꯝꯅ ꯐꯖꯊꯣꯛꯏꯁꯦ ꯇꯥ ꯇꯣꯝꯄꯣꯛꯅ ꯂꯨꯅ ꯇꯧꯕꯤꯕꯗꯒꯤꯅꯤ꯫ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯃꯃꯥ ꯂꯧꯗꯅ ꯏꯀꯥꯏꯕ ꯈꯪꯗꯕꯁꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯑꯩꯗꯤ ꯃꯄꯥ ꯂꯧꯕꯒꯤ ꯃꯆꯤꯟ ꯊꯤꯕ ꯃꯥꯜꯂꯤꯗ꯫ ꯆꯥꯛ ꯊꯣꯡꯉꯨꯁꯨ ꯍꯥꯏꯗꯅ ꯆꯪꯈ꯭ꯔꯦ꯫